ngasi nungdairang phongba tungan tungan ba che phong singdagi maru oiba paw sing khonga charaga ma'am da share tawjagi ahan bada club na lokhat pe aba thabak sing lokhat lagani Kwakta Gram Panchayat ki manung sanba Kwakta Khuman Ward number 4 amasum 5 ta English singaniga taratare ki October digi English singaniga kungi January phawbagi MGNRE GS amadi taragamari Finance Commission ki paikhatliba thabak singi matangda Kwakta Khuman Awang Development Youth Club ki thawmi singna khangning ba khara leibadagi haukiba November 13 da RTI tharuba matung Ward number 4 gi member Islamuddin RTI handou Masida Ward number 4 amadi 5 ki chakha thorangi thadarakadaba senpham sing loinamak thingkragani haina phone gi kuthangda khangalakpa laikraba matungda police ta lana pau pisinba amadi club ki miyoi sing phana bhona riba khudakta tokadabani amadi karamba aranba pau pisilibano singdura u haina club asigi secretary makak mayum Abdul Wahidna Kwakta Khuman da ngasi pangtokpa pau gi mifam amada phongdokhre mana makha taraduna Club asina laikai gi chakot thorang gi thabak sing mapung phana paikhatnaba honari adubu ngarang club ki publicity secretary khulakpam Sahidur Rahaman bu marang police ki team ama laktuna fanaba lakhi tawbutabu laikai horaktuna police na puba ngamkhidi adubu police ta pisilibasi member Islamuddin haiki Maram sina Islamuddin police ta pisiliba aranba pawaduga mari lainana singdoraktrabadi ma ki mayokta club na lokhot payaba thabak sing lokhot lagani haiki Paugi mifam duda KKAYC ki president Ifamayum MD Ibothem publicity secretary KI Sahidur Rahaman amadi laikai gi ahal singchu saruk yakhi haidi haina pauksi isna makhatana phongdorakli makha sa tharakpoin atopa pawa manamo bank na miyambu thawoi bidaba yaroklabadi laingak na tumina lairoi singi district singdasu sabani digi kanaba phangalagani CM Manipur gi singi district sing ADC gi makhada laibana urban gi funding thadaba yadna lairi adumoinamak mari lainaba ministry ga wari saduna Manipur gi singi town area da laidiba street vendor singda sabani digi loan phangananaba wari sakhre lakliba tang mapan senapati da phamga doriba cabinet mifam da hairiba loan asi singi district vendor singda su khodong saba phangananaba warep lauragani haina minister nungthongbam berena phongdokhre Prime Minister Sabanidhi scheme gi makhada ngasi beneficiary lising ahum lomza loan gi senpham yenthokpagi thoram da CM secretariat ta pangthokre thoram aduga mari lainana chief minister na hai atopa state singdagi pochai pusilaktuna tanglagi hinglibi state asida lairiba khungang singda sel thumgi phibam phagat hananaba yamna mathau tai Manipur gi semi loan da asoba thodang loriba Manipur gi nupi singi yenglaga hauji tampak amadi singda Sakhrabat nupi kaithel sing asigi mathakta anauba nupi kaithel tara amaga sanaba center na ayaba pirakle masigi manungda Bisnupur amadi sakmaijing na singba mafam sing cover tawduna lakliba numit kharani gi manungda urep uyung tamduna saba horagani Manipur gi rural area sing mapung phana sakhot halaraba matamda Manipur sakhot pangamgani rural area sakhotnaba hotnabada bank singna handak laurokliba thodang bu minister na thagat phongdokhi loinana scheme asigi maramda bank singda satuna hangluba matamda bank ki staff maraktigi wahai wata phajadana khumlakpa yawbasing tawdana ba wafam sa phongdokhi kanagumba bank singi maraktigi miyam bu thawai wawoidana tawrakpa yawraklabadi madu lainga asina tumina khangduna lairoi maramdi lairiba lainga asi miyam gi damakta leiba laingakni talab ki amadi lalon itik tawbusingi Transaction tawba natana miyamdagi laita lairada mateng khwaidagi pang state asida lairiba bank singi marakta khwaidagi phaba bank adu lakliba August 15 da laingak na manapi dun ikai khumnaragani hanasu laukthokhi Manipur loan singbagi sangwang khalakpaga loinana sada marfudagi maudra phawbo loan singbagi hainabi leirakle beneficiary sing matam sana loan singduna lalon itikta Kumang saksina na bukot na binaba miyamda apel su tauki hai na paoksina makatana phongdorakli ato papawa manama pungni punipan gi tidim lambi shutdown hokre miyoi ahum sokle ngasi ayuk pung manga dagi tidim lambi de sathagadaba pungni punipan gi shutdown khongjang hokre shutdown manungda ahum asok apanangle khongjang sangsiliba all Kwakta coordinating committee gi thaumising amadi khongjang sagatpa Kwakta gi miyamna ngasi ayu angan madagi hauna national highway 2 gi tidim lambi thingkibaga loinana miyam gi punsida sound akabe pikre ASP Bisnupur gi miyang makhad additional ASP law and order L Lamiona Lusingba district police ki team amana lambi thinglambasing takhaiduna
irang lakshina phonakhi maduda khongjang changsilibasingna nungna tharakpa amadi naurina kapa yauna police te attack torakpadagi police na handuna tear gas smoke bomb na singba kaphi thaudoktu da khongjang changsiliba miyoi ahum aso apan nang khiairi khongjang asi all kwakta coordinating committee na kwakta municipal council amadi gram panchayat area da thaknaba afaba tuti ising haukiba thasigi manga phawgi manungna phangandrabadi democratic oina akanma khongjang changsilagani haina media da phongdokhibagi matung ina changsilakpani PHE di Bisnupur division na kwakta da paikhalamba water supply scheme gi fail oire athuba matamda yengsinbiu haiba wofam thabakta on thoroktabadagi tidim lambi pungni funi pan gi shutdown tawbagi khongjang asi changsilakpani haina su pawsina makata na phongdorakli losilakpoina mayam yamna ngakni oiba pawmana khadrak tawba muslim nupa ama agra police na fare angakpa khadrak tawba miyoi muslim ama agra police na fare hairiba miyoi sina agra gi MLA amada khadrak tawduna union minister Amit Shah gi nephew ni maming birasa kawe hajinduna mahana agra gi mafamsing yamna muna khangde ma agra da hotel khara leigadabani haina hanjina agra gi MLA Yogendra Upadhyaya hapta amagi mamangdagi call tarera kumba tarokhi hairi maduda MLA Yogendra nasu Amit Shah gi nephew ni haibagi dama harau adum pakhom piduna mahangna agra da lakpada mating pangani haina haiki haidi madu hairubadagi nongan bada call ama lakhi haidi ma agra da lakle haina maduda mahaki masa nupabu khadrak mapi masana masabu Amit Shah gi nephew ni haijab nupa adugi mating pangnaba gari piduna hairiba miyoi adu oknaba thaki haidi nupa adu oklaba matung MLA gi masa aduna mafam kadai da satkadabano hangbada Firol Yon Pamasu mobile Yon Pamda Hana Sasi Haiduna Satki Haidi Aduga Hairiba Mue Amit Shah gi nephew Sariba Mue Duna Firol Amasu mobile phone Lairaba Matungna Birladu MLA gi Masa Nupada Pihananaba Horaki Haidi Maduda Masa Nupaduna Mahaki Mapa MLA da Nupa Asina Bill Lising Nipu Pinaba Hai Haina phone Hairapadagi Mapa Nangai Ko Haiduna Hairaga Mahakna Singnaba Pauduna Karigino Amit Shah gi nephew ni Agrada Hotel Laigani Haina Lakpa Mue Sina asuk sawo hotel leibigi lakpa mana supnagi lupa lising nipugi bill pinaba haidisi haina gulal da haidiba Amit Shah gi nephew sariba miyedu thibada haidiba nupa asina sab manaba mongda hana atopa MLA amada kadar tawduna paisa nungsa lauthokpagi paw rambadagi khudakta agra police ta phone tawduna haibadagi hairiba miye esi phaba ngamkhibani haidi policing aduna phaba satpadasu hairiba nupa Amit Shah gi nephew saba misaksina akanba mongda kihan ki haidi adubo namduna agra police na phaki haidi makpo agra police na akan mongda wang puang tawbada achumbasing haidoraki haidi maki maming Yas Amin laiphamna Gandhinagar dagi miyoi ni haina haidorai haidi Magna mamangna tawkiba kadar singsu haidura haidi makpu akanba dandi pinaba miyamna hairakli hauzik hairiba miyoi asina miyoi kayadagi hana kadar tawduna paisana singba lauthokraba jani hairiba miyoi asi atopa khadrak kya tawbagi criminal case kya dusu senaduna hanasu phaduna jail leramlaba misakni haina pawsna makhatana phungdorakli Losilak point atin maruiba paw man akan ba khongjang changsilagani Imphal East gi nupi masa ama November 10 gi numida weramda oyumpo awang laikai dagi Rabindra kauba amana CLC haiduna sien khraga numisigi nungalamdaida oyumpo power sub station nupi oibigi ikai khumnaba manganduna hana ba honaramba thogdok yaningdaba phongdok tuna sem khiba JSN December 10 fawda sienriba miyoi sarak pidrabadi Manipur Women Society gi lusingba singa tanaduna December 10 gi khongjang changsilagan henisu pawsna makatana phongdorogli duga mem horen pungnipan makai mapanandai da update pijarake atopa anoba paw mem do phonga minersen thank you